Manipur Police na achat awok sing check tawbagi tongan ba Thodok sing da masing yamlaba WY tablet amadi SP capsule sing fagat pangam khibaga loinana thodok asida chenaba miyoi ahum fagat pangam khre Security force na makhata na chathakiba thiba humbagi thabakta yamlaba thutlai amadi bom kaya Bishnupur district ki Dampi Foothills range tagi fagat pangam khre Amadi Manipur Police na chathakiba tongan ba operation anida lo na tingraba pre-pack rogi kadar amayaw na miyoi ani faba ngamkre ISCOM Manipuri Pau Meeting Tabiriba Pumnamak Puruk Sana Sharmina Taramakchari Amadi Pamucha Khaina Pijari Thauban Salung Famda Khulungak Pama Laikidaba Amadi Atai Taruk Amana Fajinduna Thambabu Yaningdaba Fongdok Laduna Ngasi Malim Ima Kanbaluk Kanglaipak AMKIL Nasinduna Imphal West District ki Maitai Langol da Leiba Ima Panthoibi ki Shanglenda Wakat Mifam Famkre Wakat Mifam Aduda Saru Yakibi Amkilgi President Yumnam Kamalini Leimana Fongdokibada Me Ahumdagi Haurakiba Lan Asida Micham Kayagi Punshi Pikam Nakre Kuki Narco Terrorist Singna Maitegi Matakta Chathariba Lan Asidagi Ngathok Chanaba Amadi Michamgi Punshi Kannaba Thoglakliba Khulngapa Singbu Maram Chadana Hatpa Amadi Maral Amat Hangzilaga Faba Punba Tauriba Asi Mama Oibi Singna Yaningde Khulngapa Hatpada Chenaba Commando Sing Matik Chaba Chairak Piyu Fajin Kiba Khulngapa Sing Khudakta Thadu U Haiba Diman Sing Thamki Wakat Mifam Aduda Saru Yakibi Maira Paibi Singna Salung Famgi Mihat Yaningde Maitai Hatpada Thauna Utpagi Mahut Narco Terrorist Singda Oina Utlu Amadi Fakiba Khulngakpa Sing Khudakta Thadu U Khulngakpa Hatpa Yaningde Khulngakpa Faba Yaroi Police Commando Sing Maitai da Thauna Utkano Khulngakpa Hatpa Manipur Police Commando Sing Chairak Pigedabani Afspa 1958 Loktokadabani Haiba Kholau Kayasu Lauki Me ahumdagi haurakpa kuki lana ngasi phawda ekhoigi manipurgi khoigi jingya tamyada tariba khoi khunda lejariba singsa bom to kya thadadana nomai sindo na misam kya hat khaba matungsida akhoi khunga ko isa singsina ima isa sing leibak miyam se ware metei ba se mutkiba tare na khanna mathwai khubak ta hapa kanda khunga sai ba isa singu kari maramgi damakta mai khoina mara laitana aran ba hai sijanaraga aran ba wa thu hala kanda kari maramgi damakta phajalaga thamibano halibano adur mar akhoina hojik yajaning de se maroina manipur gi maroina cm na loching gidi bani khoi se khuding mak se cm na sandai na biragadi khoi di yagane na khanjai lunga si bawda mahang tumina lei basi kari marangi ro madugi pakhung su khoi pamjai aduna aina khoina hajari se ji
คุณงาคอยจะหาลิบะมาราเลยนะคุณงาคอยมิซัมจะตรุกพัจลิบะเช่มารำจ่าเดการมารำกิจมักตันว่าให้ไปตัวมารำสุพีเดงอาศิพาวตัวมินนาเลยดีมารำสุพีพิจารณาเลยบะสมบัติราชนึงเดนะคุณดักตามิซัมคุณงาคอยจะหาลิบะเช่หาลิบะเช่ पुलिस ने निकाल दे कमांडो ने निकाल दे अमन ने निकाल दे खुद तक तादु की माराल पिबम थुक बतन दी पिबी ओ बहाली बम मिसाक सिंह दो अदुगा चातर फाजल li बसे सिसु मारम चादे खुद तक थादोक पियो थादोक तब करिबा मसिदा कोइना हाइजरी बसिदा थादोक तब तारगदे कोइ बसिगी मखा ताबा खुंजंग सिंचलक बददी करी तौर कदगी हाइबदो कोइसु हाइजर रोय अदुगा बसिदी सरकार न खमिबम थोई हाइना कोइ खंजै था असगे तांग तारा मरीदा थौबाल डिस्ट्रिक्ट की सलुंगफमदा मणिपुर पुलिस की कांगबू अमगा खुद थोकनाबने हाइबा थौदोक्ता लेखिदबा लाइश्रम प्रेम गे मिशी अदुबु यानिंगदबा फोंगदोक्तुना ngarang langol game village John Forda लाइरेंबी लेकाई द मैरा गी खोंगचत अमा चटख्रे लाइरेंबी लेकाई गी मसिंग यामलबा मैरा पाइबी सिंग थोगलक्तुना चटखेबा मैरा खोंगचत अदुदा खुलंगाकबा लाइश्रम प्रेम मणिपुर पुलिस ना नोंगमई नकापतुना हाटखिबा थौदोक यानिंगदे फाजिनखिबा खुलंगाकबा तरु कंडीशन अमता यावदना थादुउ फुरुप अमदी मसा कंजनबा खुलंगाकलिबा सिंगदा नोंगमयोन सिनबा लेपु हाइबना चिंगबा खोलाव कया लाउखि सलुंगफमदा खुलंगाकबा अमा लेखिदबा अमदी अतै तरुक अमना पुलिसना फादुना थंबबु यानिंगदबा फोंगदोक्तुना इम्फाल ईस्ट के खुराइदसो वाकटमी फमखरे खुराई चाइथबी लेरक मचिन चाइथबी लेरक मयाई लेकाई थोंगाम लेकाई अमदी पाउनम लेकाई गी मैरा पाइबी सिंगना सिंदुना फमखेवा वाकटमी फम अदुदा सरु याखिबी मैरा पाइबी सिंगना खुलंगाकबा हाटपा यानिंगदे खुलंगाकबा फाबा यारोय थौबाल एसपी चुराचानपुर नत्रगा कांगपोकपीदा खुदकता ट्रांसफर तौगदबनी खुलंगाकबा हाटपदा चेनबा मणिपुर पुलिस कमांडो सिंह थबक्तगी खुदकता लौथोउ मणिपुर पुंबदगी अफस्पा लौथोउ मतिक चादबा सीएम फम थादोउ अमदी मतिक चादबा लुचिंगबा सिंह लौथोकदबनी हाइबा दबी सिंह थमखी तिदिम रोड के घारी दसु माइकई अदोमगी मैरा पाइबी सिंगना सलुंगफमगी थौदोकपु यानिंगदबा फोंगदोकलदुना वाकटमी फमफमकी घारी मखा विमेन डेवलपमेंट एसोसिएशन घारी यूथ वेलफेयर एसोसिएशन अमदी कोकोमीगी मिटियंग मखाद फमखिबा वाकटमी फम अदुदा सरु याखिबी घारी मखागी मैरा पाइबी मेंबर बिना कुमारी निंगथौजमना फोंगदोरखिबदा खुलंगाकबा हाटपा यानिंगदे खुलंगाकबा फाबा यारोय पुलिस कमांडो सिंह मैतैदा थौना उतकनु खुलंगाकबा हाटपा मणिपुर कमांडो सिंह चैराक पीगदबनी मणिपुरदगी अफस्पा 1958 लौथोकदबनी सलुंगफमगी मिहात यानिंगदे मैतै हाटपदा थौना फबगी महुत नार्को टेररिस्ट सिंगी मयोक्ता थौना उतलो फाजिनखिबा खुलंगाकबा सिंह खुदकता थादोकदबनी हाइबा वाफम सिंह थमखी अखोइना ngasi mafam sida sit in protest tawgari basigi maramdi ngasi India government amadi Manipur government na maitai volunteer sing koi maitai gi conflict sida maitai bungang na ba maitai gi khul sing kanana ba maitai gi lanchong maitai gi property punamak maitai gi thawai kanana ba leiba village volunteer forcing asida makhal makha kaya gi ek lo kya pansan dana mokhoi bu phana na ba koithi thiri ba amadi maram sa dana phajin dana lokap ta thamjali ba adu phana na honari basing ase खुदक्तगी लेपियु खुदक्तगी लेप्तबा तारगदी असि अखोई मैना पाइबी अमदी लेकाई लेकाई गी संस्थान पुनमक पुसु लोइनमक फाबियु हाइदुना अखोई खोलकनी हाइनिंगाई लेते अथुबा मतमदा विलेज वॉलंटियर फोर्सिंग दा हरासमेंट तौब लेपियु अखोई मैतै बु कनबियु हाइबा वफमसि थुजनी मणिपुर पुलिस ना ngarang सेनापति डिस्ट्रिक्ट की हेंगबुंग विलेज अमदी कक्चिंग डिस्ट्रिक्ट की कुरौपोकपीदा अचत अवोक सिंह चेक तौबगी तोंगान तोंगान बा थौदोक अनीदा मसिंग यामलबा WY टैबलेट अमदी SP कैप्सूल सिंह फागत पंगमख्रे पुलिस के कांगबू अमना मोरे रोमदगी लाकपा 4-व्हीलर अमा कुरौपोकपी मपादा चेक तौबदा WY टैबलेट KG 10 फागत पंगमखी थौदोक असिदा चेनरिबा ड्राइवर अदुदी कक्चिंगी सोरा अवांगचिंग वांगमदगी MD अब्दुल रहमान कवी चाही निफु सूरे हाइरी मणिपुर पुलिस के अतोपा कांगबू अमना हेंगबुंग विलेज के नेशनल हाईवे नंबर 2 दा अचत अवोक सिंह चेक तौबदा 4-व्हीलर अमदा लाखिबा मियोय अनि अमसु SP टैबलेट यावबा पैकेट कुंट्रागा कोनना फारी हाइरी पैकेट अमममदा SP कैप्सूल गे स्ट्रिप मरिफुद्राम पुन्ना स्ट्रिप लिसिंग अनिगा चट्रेट यावरंबा थेंगनकी थौदोक असिदा चेनबा मियोय अनि अदुदी MD अकबर खान
chahi 38 amadi MD Abdul Rahman chahi 36 ni thaudok ani asida chenariba miyoi ahum gi mathakta police na mari leinaba case sing lokhatuna makha taba wahang pahong chathakri hairi Security force na lokhatlapa Jackson Thaurangi manung channa chathakiba thiba humbagi thaudokta Bishnupur district ki Mingjang village amadi Watha lambi gi lonabada leiba Dampi Foothills range tagi masing yamlaba khutlai amadi bomb kaya fagat pangamkhre faraba khutlai sing adudi 51 mortar ama magazine yauba 7.62 SLR rifle ama ahangba magazine amaga konana modified sniper 7.62 rifle ani modified grenade launcher ama single barrel gun ama punna kg taret lomlumba IED mari detonator yaudaba number 36 hand grenade ahom misfired 51 mortar bomb ama battery ama meter tara rom sangba flexible wire ama 7.62 live round ani single barrel gi live round ani kapthokraba 51 mortar gi ahangba shell ama anti riot shell mapan 303 rifle gi ahangba case manga 7.62 mm gi ahangba case manga bofeng gi wireless handheld set ama bulletproof jacket ama camouflage jungle boot ama gum boot ama amadi BP iron plate ani ni hairi Security force na makhata na chathakiba thiba humbagi thaudokta lona thingkraba prepark pro gi cadre ama mafam amadagi fari hairi faraba miyoi adudi Kakching district ki of Hianglam awang lekai dagi Salam Dhananjoy Singh atopa ming muba chahi nifuga mapanni maha Kakching Thoubal Imphal West amadi Imphal East ki tongan ba mafam singda miyam dagi senkhai thongkai tauba miyoi amani hairi mangondagi mobile phone ani amasu fagatli hairi Tha asige tang kunda chathakiba atopa operation amada Churchanpur district ki Torbung bazar dagi miyoi ama khutlaiga konana fari hairi faraba miyoi adodi jam khomang haukep chahi kunga taritni mangondagi 32 pistol ama fagat pangamki haina police tagi phangba pau amana hairi Imphal Pangai Road Joint Development Committee na Imphal dagi Pangai faubagi lambi paring sem khidabagi mayokta haukiba December tara taritagi lambi asi thingbagi khongjang sangsil lamba adu lengak na lambi asi sem bahorakpadagi khongjang asi ngasidagi handokle haina committee asigi convener S Ibo Pishakna thadorapa cherol amada khanghalakli Tha asigi tang nipan dagi tara manga fauba New Delhi gi Tyagaraja Sports Stadium da pangthokiba humfuga nipan suba National School Games da saru yarubada Under 19 gi Wusu masanada mai panglakraba gold medalist amadi bronze medalist sing taram no okpagi thauram ama ngarang kumbi assembly constituency gi Ithai Khonauda pangthokre Ithai Khonau Development Organization Ibotombi Memorial Wusu Academy amadi Ithai apunba maira paibina sinduna Ithai Khonau da leiba Ibotombi Memorial Wusu Academy sanglenda National School Games asigi Wusu masanada under 19 da gold medal phanglakraba sanarui sing nongmai them thothoiba Athokpam Gracie Chanu amadi bronze medal lawrakraba Salam Wilson bu kumbigi MLAS Prem Chandra yauna lamdam adugi masing yamlaba miyamna taramna okre thauram aduda Ibotombi Memorial Wusu Academy Ithai founders su oiriba Wusu gi Sintak Purel Athokpam Shyam Chan na phongdokhibada sanaroi singna matam leiba khibikta afaba chinjak chaduna masa mau fana thamnaba hotnasi masana amada mai pake hairabadi mama mapa amadi miyamna pukning thaugatpiba changi yamna hena maru oiribadi coach na sanaroi sing adubu machamakni khanna takpi tambiraba aduni ngasi miyamna sanaroi sing asibu pukning thaugatpiduna taramna opirambabu hainingai leitana thagatli haiki Thauramgi saruk amo oina MLAS Prem Chandrana gold medal lawrakraba kumbi laibung makhongdagi nongmai them thoithoiba apokpa N Ibomcha amadi Soro Ithai Khonaudagi Athopam Gracie Chanu apokpa A Sanjit amadi Bigya amadi bronze medal lawrakraba oinamdagi Salam Wilson apokpa Sunil amadi Mema lupa lishing tara taragi shielgi mana
khutsinaduna sanaroi singgi pukning thaugatki loinana Ibotombi Memorial Wusu Academy gi founder Athokpam Shyam Chand dasu mahakna kathokpaga loinana sanaroi kaya puthoktuna masak thokpa mai pakpa medalist kaya puthokpibagi damak pukning thaugatuna lupa lishing kungi manasu khutsinaki Thauramduda Borayangbi Gram Panchayat ki Administrative Committee gi Chairman Thiam Romesh, BJP Kumbi Mandal gi President Seram Angausana, Social Worker Ibobi Ningombam, MLAS Prem Chandragi, PRO KH Manimohan, Plain and Hill Development Organization, Ithai President Karam Gyaneshwar Amadi, Atay Maru Oiba Mioy Kayasu Saruyaki. Any wushu boiro, taekwondo boiro, adagi karate boiro, any event kudi makse, ekoi national, habidi ekoi sagi, sinjak na, apa sinjak searaga, haksang phanu mohona minasi, aduna tuna, kari hai ni, masai ni drug pege zasal lagdi, sana su pharawe hard to se pekla ani hai si wushu ana, jam sigan magani sana bagai se hekta, kanonate, haksang phari bisi haksang phanu to ise. Asam phana begini drug tasal di siu dro koi aduna ai playersin amadi manipur da laiba sanaroi silina usin amadi coaching koi satra singda phata ba thabak se logumje haibagi wakal lonje ai wakal da lai Wangjing Women and Girls Society WWAGS Manipur Linkhalakibagi Humfu Taruk Suba Mapokumon Thauram ngasi Society asigi building da achamba thauram amaga loinana pangthokre thauram aduda society asibu haudorakpada achoba thaudang loramba laikhidraba Laishram Shubha Kumar gi photo da laisu katuna ikai khamnaba utkhi thauram aduda society asigi board members sing yauna ahal laman singna maru oiba mithunglen sing oina saru yaki thauram gi manung channa society asigi staff sing yauna members sing da khudol pot piduna pukning thaugat khibaga loinana makhoina lauriba thaudang singbu singthaki loinana society asigi president oina thaupurambi wangkhai kaithel asangbi lairaktagi handak ikui dribagi mamangda laikhidrabi kangabam ongbi somobala devi bu ningsingduna minute ani tuminna leptuna awaba phongdoki PC Allied Health Institute Khongman Zone 2 na sinduna ngasi Imphal East ke Khongman Zone 2 da Laiba PC campus talem na layeng bagi camp amaga loinana mahairoi singi oiba career counseling program ama pangthokli Langol View Hospital New Tech Diagnostics HT Physical Hub Gift Counselor Aesthetics Dental Amadi Clear Vision ga khutsam naduna pangthokliba thauram asida haujik faubada miyoi marifu rom lemna layeng khibaga loinana mahairoi kayada free counseling gi khudong chabasing phanghalli Ayuk pung tara dagi hauduna pangthokliba medical camp amadi counseling program asni Manipur da hujik oiriba fibam amadi ningtham thana lakpada makhal kayagi laina laichat thoklakpana maram oiraga thengnariba awaba sing kharada oirabasu kokhanba ngamnaba pangthokpani amadi mahairoi singna masaga chanaba career amamam semjanaba honabada mateng khara oinaba haiduna akhanaba counseling program asi sinbani haina PC Health Allied Health Institute ki principal Loitong Sushimana Fongdorakli Brazil gi Minas Gerais tapak thokiba lambigi khudong thiba thodok amada mioi kuntra ga tare laikhidre ngarang ayuk anganbada passenger bus amaga truck amaga thengai nabada laibak thiba thodok adu thokibani hairi bus aduda Sao Paulo dagi lakpa passenger nifu manga tonglakhi hairi Minas Gerais ki fire department ki official amagi matung inna fire tender sing changsinduna mai chaktuna leiramba bus amadi truck adu kannaba honaki laibak thiba thodok aduda mioi kuntra ga tare laikhide amadi tara humdoi amana Tofilo Otoni City da leiba anakwa hospital amada puduna laikal nari haina fongdorakli All India Football Federation gi mityeng makhada Hyderabad na yumbu oiraga chathariba humfudraga nipan suba National Football Championship for Santosh Trophy gi ngarang athengbada Deccan Arena da Manipur amadi West Bengal anigi marakta sanakiba match ta panjal amata chanaba ngamdana draw oiki tha asige kulhumdoida Manipur gi manga suba amadi aroiba group league match Telangana ga sanaduna loisilagani haujik fawbada final round asida Manipur na point nipan fangduna group A gi oina ahum suba position da leiri
Loisilakpada maruoiba pau amuh hana pijari. Thobal salung phangbi thodokta khulngakpa ama laikhidaba amadi atai taruk amana fajinduna thambagi mayokta Imphal gi tongan mafam singda maira paibi singna wakat mi fam phangkre Manipur Police na atot awok sing chief tawbagi tongan ba thodok singda masing yamlaba WY tablet amadi SP capsule sing fagat pangam khibaga loinana thodok asida chenaba mioi ahum fagat pangamkre Security force na makhata na chathakiba thiba humbagi thabakta yamlaba khutlai amadi bom kaya Bishnupur district ki Dampi Foothills range to gi fagat pangangkre amadi Manipur Police na chathakiba tongan ba operation anida lo na thingkraba pripa progi kader amayawna mioi ani fabang angkre Pungja si fawagi oinadi ISCOM na sandok chaba Manipuri pau matangas na lojere makata ba pau gidamak mityeng tado na lebiyo